Palel police na nongmay kapada micham nupi ama sire. Khoisawnarba miyamna Palel gi hanagi police station mai thadokre. Palel police na nongmay kapada micham nupi ama sire. Khoisawnarba miyamna Palel police gi hanagi office mai thakre. Thogdok asi ngarang numidang pung 10 rom tabada Palel mamang laikai laikol mayada thokibane. Thogdok asigi matangda press na phangba pawda Palel mamang laikai da laiba pandukan amagi mamangda pandukan phambi sahi nifuga taruklom surabe takhelambam tarubi kaubi nupi amaga Manipur Police Telecom da thavak togduna hogji Palenda posting taba kongkham Birjit apokpa Navadip kauba mayang Imphal konsak maning laikai da laiba siga ningai sangdanarakpadage masada yawba nongmay puthoktuna kapada pandukan adu da kwa laibi lakpe nupi panduna laikhidavane Laikhidaba dudi moirang them jene sahi kuntraga mare mapuroiba Kiran Palel mamang laikai da laibane Thogdok adu tabadaga miyam horoktuna pandukan adusu mai thakibaga loinana Palel police station gi hanagi ariba building adu mai thakibane loinana mihatpa police puthokadabani haina police station da thomjilakpada police ki maike dagi tiar gas sel kaya kaptuna tankhai khe Thogdok asibu yaningdaba phongdoktuna JSC ama semduna wakat mi phambaga loinana Pung kun marigi manungda maralaiba police personnel phaduna puthoktrabadi akanba khongjang changsilagani haina warep lawkhre haire accused oiriba kongkham Birjit hojik phawbagi oina phaba ngamdre GSC gi co-convener Roman Khuman na phongdokhibada Birjit na pairakiba nongmayadu masada issue tawbra natraga masagi license nongmayra haibadu khangallo awaba nangliba imung ase suraga chajabane imung asida matik chaba thabak pibaga loinana Lupa lakun compensation pigadabani haina phongdokhe Amaromda wakat mi phamaduda saruk yakhibi laikhidrabi Jemiga kwa laiba chatminabi moirang them khomdon bina phongdokhibada laikhidrabi Jemiga kwa laiba chatpada dukan thonglolamme mai muthatlamme dukan akalda dukan mapu tarubiga Birjit ka mai tiktun leiramkhi haire matamaduda Birjit ka tarubiga khanaraktuna Birjit na nongmai laukhoklaga tarubida Namlakpada tarubina makutta inthorokpadagi Jemida nongmayadu pankhibani haire Thengna phangba pawgi matungina chenariba Birjit phabaga loinana Imphal Police Station da lairi haire Driver hunduna ngangkhiba sapamcha jadumanina sengdoktrabade defamation suit tawragane Drivers Association TV discussion amada sapamcha jadumanina driver singbu yamna hanthaba thakta wa ngangkhibadu athubada sengdoktrabade defamation suit tawragani haina Manipur Drivers Association ki maike dagi lauthokre hiram asigi matang da ngasi kwa kaithel hainau khonglembe thoksom laikai da laiba association asigi office ta pangthokiba paugi mifam amada MDA gi General Secretary Sanjoy Khetri mayumna phongdokhibada handak mairoi singna tongba bus ki accident adu ataba uba kanagi su nungai ningai oide thamoi thina sokna gane loinana thogdoktugi nungai tab phongdoknaba matungda thoktanaba khana nainaba yamna maktangai fade Adubu sapamcha jadumanina migi sinphambu mimang thokna hunduna ngangbasi isu sagatpa oina thokani haikhe TV gi discussion aduda mahakna mama mapana naukondaba warak watem laktaba haibadude driver gi sinphamdagi lepkadaba natte mi duna ngang thorokpa tauthorokpa tara uraga hainabadi lai haikhe driver oigadaba migi qualification adu oigadaba ni haibase Bolep tuna laingak paigadoriba mida laitabagumna laite aduna ngangnariba wafamdu mantri MLA da su saibo oina thoe officer oijarabasu masagi gari thauringaidade mahaksu driver ne miyoibagi punsida driver gi thaudang asuki matik chawe driver yaudana karigumba amatasu aithokloi hainasu mahakna makha takhe maramaduna mina masak khangnaraba sapamcha jadumanina driver bu mi oina ubidabagum ngangbirakpasi pakchade Luraba laibaki isu mayam lairibase accident asida nathai kinaba honaba malle driver bu hunduna ngangkhriba ijat sokpa wafam kaya phongdokhriba singadu ngasidagi numit mangani phawbugi manungda soikhre lankhre haiduna sengdokpiraktaba taraga de defamation suit tawjagani haina jadumanigi mafamda phongdokhe SDDCM na MLA KB da memorandum pisinkhre dimana si maram chai tungi mirolgi khallaga saugatle KB Mitai Maitaibu ST list chalalu haiba demand tawraduna Scheduled Tribe Demand Committee Manipur SDDCM na changsilakpa khongjang gi saruk ama oina ngasi nawriya pakhang lakpa kendra gi MLA SKB da Demand Committee na memorandum pisinkhre memorandum pisin baduga mari lenana MLA KB na hai ST demand si maram chaba demand aman nei mitai phurubasi apikpa phurup aman nei
फुरुप असिबु कन्ननब होटनबदा डिमांड असि यामना मरु ओय तुंगी मिरोलगी कन्नबा खोंजंग सौगतकनी हाइखे महाकना हाई डिमांड असिगा मरी लेनना लैंगांगना महाकी माइकेदगी हाइबा याबा पुखटपा याबसिंग पुखटकने लोइनना मणिपुरगी चीफ मिनिस्टर एन बीरेन गसु तानादुना डिमांड माइ पाकनब होटनगनी हाइबा वाफम थंबगा लोइनना अखोई पुनः खोंजंग असि माइ पाकनब होटनमिनसि हाइखे ngasi memorandum pisin balak paduda SDDCM gi thaupuba sing loinana committee asiga chatminariba luploi singi thaumi kaya su saruk yakhe China yauna topa leibak manga dagi lakpa passenger sing RT-PCR test tauna bakhangan khrei haujik malem gi oina leibak khara da COVID-19 positive case hengalakpa asiga mari leinana India government na section thorang laukhat poina China yauna topa leibak manga dagi lakpa international passenger sing RT-PCR test compulsory oina तहनब अकनब याथंग तौख्रे लोइनना करिगुंब मियोइसिंग लाइवाकसिंग असिदगी लाकपा पैसेंजरसिंग अदुना सिम्प्टोमेटिक ओइबा नत्रगा टेस्ट तौबदा पॉजिटिव ओइरबदे मखोइबु सुंगसोइ सोइदना क्वारंटाइन तौगदबनी हाइरे RT-PCR तौनब खंगन खरब लाइवाकसिंग अदुदे चाइना जापान साउथ कोरिया हांगकांग अमदे थाईलैंड नि हाइरे हिरम असिगा मरी लेनना मिनिस्टर ऑफ सिविल एविएशन ना याथंग असि इन्नबा मरी लेनबसिंग द खंगन खरे हाइरे Christmas की याइफा पाउजेल पिरक ले जीसस क्राइस्ट न पोकपा नुमित क्रिसमस न लाकपदा मणिपुर की चीफ मिनिस्टर एन बीरेन स्पीकर थोक्सोम सैत्यव्रता हेल्थ मिनिस्टर डॉक्टर एस रंजन एजुकेशन मिनिस्टर थौनाउजम बसंत कुमार मनिटको की चेयरमैन सुइरिबा MLA के रोबिंद्रो अमसुंग अतै कयाना क्रिसमस की कुमैन लाकपदा याइफा पाउजेल पिरक ले अमरोम द ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन न मालेम के तोंगान तोंगान बा मफम सिंग द पांगथोकदौरिबा क्रिसमस कुमई असिना लाकपदा लमदम असिदा पुन्ना खुंदामिनरिबा कांगलुप फुरुप सिंगी मरक्ता मानदब अमदे खेनब लेहंदनबा होनमिनसि हाइना याइफा पाउजेल पिरकले तरागा मापन सुबा सुमांग लीला निंगथम कुमई 2022 ngasi हौख्रे मणिपुर स्टेट सुमांग लीला काउंसिल न सिंधुना इबो याइमा सुमांग लीला संगलेलदा ngasi हौरगा मथंग सही जनवरी 3 फाउबा पांगथोकदौरिबा तरागा मापन सुबा सुमांग लीला निंगथम कुमई सोशल वेलफेयर मिनिस्टर ऐस दिंगोना थोइबा मिथुंग ओइदुना हौदोखरे थौरम अदुदा सुमांग लीला काउंसिल गे चीफ एडवाइजर डॉक्टर मोइरांगथेम नाराना थौरम मपु अमदे मणिपुर स्टेट कोऑपरेटिव यूनियन की चेयरमैन एल तोमपिसकना अखनब मिथुंग ओइना सरुक याखे ngasi ahanba numita पीस मेकर आर्टिस्ट एसोसिएशन गे सना की थंबाल उठखे नेपाल सुबह यूनिफाइड मेगा कुंभी केंद्र लेवल कंपटीशन 2022 हौदोखरे कुंभी संदोंग अपर प्राइमरी स्कूल गे स्कूल मैनेजमेंट कमिटी न सिंधुना ऐतिहासिक ओइरबा हिस्टोरिक प्लेस कुंभी कांगजेबुंगदा ngasi नेपाल सुबह यूनिफाइड मेगा कुंभी केंद्र लेवल कंपटीशन 2022 हौदोखरे संडे कैंपेनर्स ओइरिबा कुंभी संदोंग अपर प्राइमरी स्कूल की हेडमास्टर खांगेंबम इंद्र कुमार सिंहा स्टेट एंड नेशनल टीचर अवार्ड डे असिगी लमजिंग मखादा नुमित 3 चुमना पांगथोकदौरिबा नेपाल सुबह यूनिफाइड मेगा कुंभी केंद्र लेवल कंपटीशन 2022 ngasi hogdokpagi thauramda kumbi municipal council gi hanagi chairperson ningthaujam ongbi ivesa devi na thoiba mithunglen school management committee gi members oiriba kumbi municipal council gi hanagi vice chairperson wahengbam bobi chan luwang na thauram mapu oike vice chairperson oirambe loitong bam ongbi babita devi amade ex councillor wahengbam mega chandra su saruk yakhe ngasi gi thauramda kumbi kendra gi tongan tongan ba school gi school founder sing हेडमास्टर सिंह अमदे संगनाइरब मियोई कया सु सरुक याखे 29 कुंभी केंद्र की तोंगान तोंगान बा प्राइवेट स्कूल निपान गवर्नमेंट स्कूल तरेट पुन्ना स्कूल तरागा मंगा की क्लास 1 to क्लास 8 फाउबगी महिरोई सिंगना सरुक याखिबा नेपाल सुबह यूनिफाइड मेगा कुंभी केंद्र लेवल कंपटीशन 2022 दा गेम्स एंड स्पोर्ट्स सेक्शन को करिकुलर सेक्शन एकेडमिक सेशन की तोंगान तोंगान बा कैटेगरी पुन्ना कुलहुमदोइदा अथोय हेन चांगदमनरे अरोइबदा ताबिरिबा पुमनमकपु थागचरे।